Saireng isi aiba thisi thauramgi maikaidagi ahanba maktada nongthamam komol ahagna miyamgi mapamda khuramjari chatkiba me thagi nongsing nipan lising aniga kunga nithoi ing nomaijinggi yaifaraba pungphamda lamdam asigi malem asigi ojasing amadi aiba aibi singna iriba sairengsing asidagi kharatang lakhacharaga saireng isi aiba thisi haina mingtholba saireng pathopagi thauram mama miyamgi maphamda kudol tamjabagi thauram haudoksakare thauram ase maru oina nauna chongthoragliba aiba aibi singi thamoida saireng iningbagi wakhal mayol chonglaknabagi pandamda pandamjaraga puthokchabani thauram asina saito pudingi pukai chakhatnabagi thaugal taba phangjabagi kodong chaba phangjare haina laujare ngasi ingkumja lising aniga kunnithoi September thagi nongsing taramathoi nomaijing numitki yaifaraba pungphamda apunba poramlen marup registration number 265 ki makhada APM Larembi channel na pangthokchariba saireng isi aiba thisi thoram asigi tarama pansuba tangkakki saireng pathopagi thoram miyamgi maphamda khudol tamjari saireng isi aiba thisi thoram asigi tarama pansuba tangkakki saireng pathopagi thoram asida laukhatchare saireng mangakha saireng isi aiba thisi thoram asigi tarama pansuba tangkakki saireng pathopagi thoram asida ahanbagi saireng oina laukhatchare oja tolen nangmairakpagi saireng ganatantra haina mingtholaba saireng ase nongakhraba oja tolen nangmairakpa kasar bibigramda poi hojagi gochora khulda matam kuina leiduna khul asida leiriba gochora MB Schoolgi headmaster oibirami Manipuri Sahitya Parishad Nagaon District Committee gi president chu oibirami taiding kauba angangi sefong amasu phongdok pirami Manipuri Sahitya Parishad Assamna khomjinduna phongkhiba saireng achomda ojagi ganatantra saireng ase phongdokhare saireng asibu pathokpiribi nongthobam ningol imomhal Ganatantra Kumgi nonghau lakpada tharakki saru uraba miyoigumna laikrak chatluraba patkom mabuk thanna hapchankhi chatliba kumjagi ahobada kalengi nungsit nungsa chaithengda yangganglabi patkomgi phibandagi hangoi borabi layoi rabito iyai thakta chongthoktuna masagi phibam semnabagidamak sagei natei machin manau laurakhi kholau thana Ganatantra 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 Taragi chaisuna lengthong phai chamaki pangalna leibak mapu oi asi haiduna hangoi borabido sagei manungda aina machaure chahidasu aina mahele mayamgi luchingba aina oipham thoki wahai asi labuk hangoina thamoi pendaba phongdoraki kum kauramdaitana aikhoigi luchingbagi phamna makhoigi handakti yararoi supna yararoi u akangba singoinaba mi apangba laloinaba asum leiradra aikhoibu asi tabada yumangba yaudraba arumba khandunata mareiraba makanthi thokna chongthoraki mayamgi khannabada ikoksi phong phong sadunata leirabani eibu luchingba pidana kanada pigatoribano makhoina sagei kainage kainasanu leibak mangge mangjasanu engonda luchingba pidrabadi lepna toklaroi handamukti khudong chabasi amuktani asi haiduna tanaringeida yene kha pautabi tangjalin mubido macha chatret kaloinana lumduna tarami hangoigi phibam manabadi akabani kainabadi akumbani khangna khangna khangdrabani laurakhi tangjalin mubido ichasa Ganatantra machin tonghallaba yade Ganatantra takhatlu mamagi pautak phangbada tangjalin ha chatretna yochitlak I Ganatantra kut Ganatantra kaikhre Ganatantra mangkhre Ganatantra mutkhre Ganatantra haibado asum loisan khre loijare
ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 18ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯁꯤꯜꯂꯩꯃ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯂꯪꯀꯥ ꯆꯠꯈ꯭ꯔꯕꯗꯤ ꯔꯥꯕꯣꯟ ꯑꯣꯏꯕꯅꯤꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ꯫ ꯂꯪꯀꯥ ꯆꯠꯈ꯭ꯔꯗꯤ ꯔꯥꯕꯣꯟ ꯑꯣꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯒꯤ MLA ꯁꯥꯔꯗꯤ ꯇ꯭ꯔꯦꯇꯥ ꯌꯨꯒꯀꯤꯅ ꯁ꯭ꯔꯤ ꯔꯥꯝꯆꯟꯗ꯭ꯔꯒꯨꯝꯕꯅꯤ, ꯗ꯭ꯋꯥꯄꯔ ꯌꯨꯒꯀꯤꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯒꯨꯝꯕꯅꯤ꯫ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯆꯦꯟꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯁꯦ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯁꯦ꯫ ꯃꯥꯒꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯂꯩꯇꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯇꯤꯛ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯑꯣꯏꯅꯤ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯈꯥꯏꯔꯝꯂꯣꯏ, ꯑꯆꯧ ꯃꯆꯥ ꯂꯩꯔꯝꯂꯣꯏ, ꯁꯥꯒꯩ ꯖꯥꯠ ꯅꯥꯏꯔꯝꯂꯣꯏ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯕꯅꯤ꯫ ꯂꯩꯖꯕ ꯈꯔꯗꯪ ꯄꯨꯊꯣꯛꯆꯗꯨꯅ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯍꯟꯖꯕꯅꯤ꯫ MLA ꯁꯥꯔꯕꯨ ꯐꯤꯇꯥ ꯀꯛꯍꯟꯗꯨꯅ ꯂꯥꯏꯁꯪ ꯁꯪꯒꯥꯖꯍꯟꯒꯦ ꯈꯟꯖꯕꯅꯤ꯫ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗꯤ MLA ꯁꯥꯔꯗ ꯍꯥꯏꯖꯕ ꯆꯠꯆꯔꯨꯏ꯫ MLA ꯁꯥꯔꯅ ꯊꯣꯔꯛꯄ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯏꯔꯕ ꯇꯨꯡꯗ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯁꯥꯔ ꯑꯗꯣ ꯇꯞꯅ ꯊꯣꯔꯛꯈꯤ꯫ ꯁꯥꯔꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯌꯥꯝ ꯍꯧꯒꯠꯅꯗꯨꯅ ꯅꯃꯁꯀꯥꯔ ꯀꯠꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯒꯠꯆꯗꯨꯅ ꯅꯃꯁꯀꯥꯔ ꯀꯠꯆꯔꯝꯃꯤ꯫ MLA ꯁꯥꯔꯕꯨ ꯉꯥꯏꯖꯔꯝꯕ ꯃꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯒ ꯑꯩꯈꯣꯏ ꯈꯔ ꯐꯝꯂꯤꯕꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯅ ꯃꯄꯥꯟꯗ ꯑꯁꯨꯝ ꯊꯣꯛꯃꯤꯟꯅꯈꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯀꯥꯔ ꯇꯣꯡꯂꯒ ꯆꯠꯃꯤꯟꯅꯈꯔꯦ꯫ MLA ꯁꯥꯔꯒꯤ ꯑꯁꯤꯒꯨꯝꯕ ꯊꯑꯣꯏ ꯊꯧꯁꯥꯕꯤꯗꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯇꯧꯕ ꯑꯣꯏꯅꯤ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯗꯕ ꯉꯝꯗꯦ, ꯂꯪꯀꯥ ꯆꯠꯈ꯭ꯔꯗꯤ ꯔꯥꯕꯣꯟ ꯑꯣꯏꯕꯅꯤꯗ꯫ ꯑꯁꯤꯔꯅꯦ ꯚꯣꯠ ꯍꯥꯞꯄꯨꯕꯒꯤ ꯃꯃꯜꯗꯣ ꯈꯟꯊꯔꯛꯏ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 18ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯣꯖꯥ ꯈꯣꯏꯔꯨꯗꯤꯟ ꯆꯧꯙꯨꯔꯤꯒꯤ ꯁꯩꯔꯦꯡ ꯁꯕꯅꯝꯒꯤ ꯃꯔꯤꯛ ꯑꯅꯤꯗꯪ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯈꯣꯏꯔꯨꯗꯤꯟ ꯆꯧꯙꯨꯔꯤ ꯀꯁꯥꯔꯒꯤ ꯕꯥꯗꯤꯄꯥꯔꯗ ꯄꯣꯛꯈꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ MABT ꯁ꯭ꯀꯨꯜꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔꯒꯤ ꯊꯧ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯤꯇꯩꯂꯣꯟ ꯑꯃꯁꯨꯡ ꯃꯖꯥꯇꯤ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯅ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯇꯝꯅ ꯂꯥꯏꯔꯤꯛ ꯁꯥꯍꯤꯇ꯭ꯌ ꯂꯩꯀꯣꯜꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯁꯕꯅꯝꯒꯤ ꯃꯔꯤꯛ ꯑꯅꯤꯗꯪ꯫ ꯑꯆꯤꯛꯄ ꯁꯔꯠꯀꯤ ꯉꯪꯔꯥꯟꯅꯕ ꯑꯌꯨꯛꯇ ꯁꯕꯅꯝꯅ ꯇꯅꯤꯛꯂꯤ ꯁꯨꯝꯍꯠꯄ ꯃꯤꯅꯣꯛꯀ ꯀꯕꯣꯛꯂꯩ ꯂꯩꯀꯥꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ꯫ ꯈꯥꯡꯄꯣꯛꯁꯪꯒꯤ ꯃꯤꯍꯨꯠ ꯊꯣꯡꯗ ꯎꯔꯝꯃꯤ ꯑꯩꯅ ꯃꯨꯛꯇꯥꯕꯨ ꯉꯝꯖꯕꯤ ꯁꯕꯅꯝ ꯃꯔꯤꯛ ꯀꯌꯥꯅ ꯋꯥꯔꯕ ꯖꯒꯠꯄꯨ ꯍꯔꯥꯎꯕ ꯃꯄꯥꯎ ꯇꯝꯕꯤꯕ꯫ ꯃꯤꯅꯨꯡꯁꯤꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯖꯒꯠꯇ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯑꯇꯤꯌꯥꯅ ꯉꯥꯛꯁꯦꯜꯂꯤ ꯅꯨꯡꯁꯤꯕ ꯄꯟꯊꯧꯒꯨꯝ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯃꯤ ꯑꯣꯏꯕ ꯇꯣꯛꯇꯨꯅ ꯀꯔꯝꯕ ꯍꯤꯡꯆꯥꯕꯒꯤ ꯁꯥꯖꯠꯅꯣ ꯆꯠꯂꯤꯕꯁꯦ? ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤꯔꯥ? ꯃꯤꯅꯨꯡꯁꯤꯒꯤ ꯃꯕꯨꯡꯉꯣ ꯍꯦ ꯊꯧꯖꯥꯟ ꯍꯩꯕ, ꯇꯣꯜꯂꯕꯁꯨ ꯅꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯑꯣꯏꯖꯕꯇ ꯈꯪꯕ ꯂꯩꯅꯥꯅ ꯉꯝꯈ꯭ꯔꯦ, ꯃꯄꯨꯒꯤ ꯊꯧꯖꯥꯟ ꯅꯤꯡꯁꯤꯡꯕꯗ ꯊꯣꯛꯇ꯭ꯔꯦ꯫ ꯑꯃꯝꯕꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯉꯁꯤꯒꯤ ꯉꯪꯔꯥꯟꯅꯔꯕ ꯁꯔꯠꯀꯤ ꯑꯌꯨꯛꯇ ꯁꯕꯅꯝꯒꯤ ꯁꯦꯡꯈ꯭ꯔꯕ ꯉꯧꯈ꯭ꯔꯕ ꯃꯤꯅꯣꯛꯀ ꯃꯉꯥꯟꯒꯤ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ, ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯕꯨ ꯃꯍꯩ ꯃꯔꯣꯡ ꯄꯤꯅꯕꯤꯌꯨ꯫ ꯂꯣꯏꯖꯔꯦ꯫
ꯁꯩꯔꯦꯡ ꯏꯁꯤ ꯑꯩꯕꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 18ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯄꯣꯔꯝ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜꯂꯣꯏ ꯁꯦꯕꯣꯛ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯃꯨꯇꯨꯝ ꯀꯨꯟꯖꯣ ꯕꯤꯍꯥꯔꯤꯒꯤ ꯁꯩꯔꯦꯡ ꯑꯩꯒꯤ ꯏꯃꯥꯂꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 1835 ꯏꯪꯗ ꯃꯤꯇꯩꯂꯣꯟ ꯀꯟꯕ ꯂꯨꯞ ꯑꯁꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯇꯥꯕꯨ ꯂꯥꯏꯔꯤꯛꯇ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ꯫ ꯑꯩꯒꯤ ꯏꯃꯥꯂꯣꯟ꯫ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯗ ꯃꯨꯠꯂꯔꯣꯏꯗꯕ ꯃꯌꯦꯛꯅ ꯏꯔꯝꯕ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1817ꯗ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯁꯅꯥꯍꯥꯛꯇꯛꯇ ꯇꯨꯝꯃꯨ ꯃꯥꯡꯉꯨ ꯃꯇꯥꯒꯨꯝ ꯈꯥꯝꯕꯤ ꯃꯥꯏꯋꯥꯏꯍꯟꯈꯤꯕꯅꯤ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯕꯅ ꯇꯨꯝꯕ ꯃꯥꯡꯕ ꯌꯥꯗꯅ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯂꯥꯛꯄꯗ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯤꯕ ꯂꯣꯟꯗꯨꯅꯤ ꯅꯨꯡꯁꯤꯖꯔꯕꯤ ꯑꯩꯒꯤ ꯏꯃꯥꯂꯣꯟ꯫ ꯅꯤꯡꯊꯤꯔꯕꯤ ꯏꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯖꯈꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯅꯆꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯔꯣꯜꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗ ꯂꯩꯇꯣꯜꯗ ꯇꯣꯏꯅ ꯂꯥꯛꯄ ꯂꯣꯟꯗꯨꯅꯤ ꯅꯨꯡꯁꯤꯖꯔꯕꯤ ꯑꯩꯒꯤ ꯏꯃꯥꯂꯣꯟ꯫ ꯃꯤꯍꯧꯔꯣꯜꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯈꯥꯡ ꯀꯟꯅ ꯍꯤꯡꯂꯤꯕꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯂꯣꯟꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯍꯟꯁꯤ ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯃꯤꯇꯩꯆꯥ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯁꯤ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯩꯕꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 18ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯄꯣꯔꯝ ꯄꯟꯖꯦꯜ ꯊꯣꯏꯕ ꯁꯨꯄꯔ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯇꯥꯎꯔꯦꯝ ꯁꯥꯝꯀꯤꯁꯣꯔꯒꯤ ꯁꯩꯔꯦꯡ ꯂꯥꯏꯕꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 1835 ꯏꯪꯗ ꯃꯤꯇꯩꯂꯣꯟ ꯀꯟꯕ ꯂꯨꯞ ꯑꯁꯥꯝꯅ ꯐꯣꯡꯈꯤꯕ ꯇꯥꯕꯨ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ꯫ ꯂꯥꯏꯕꯛ꯫ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯄꯤꯊꯤꯅ ꯅꯨꯃꯤꯠꯇ ꯈꯪꯗꯕꯅꯤ ꯀꯔꯝꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯨ ꯂꯩꯕꯅꯤ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅꯤ ꯈꯪꯗꯕꯅꯤ ꯂꯥꯏꯕꯛꯀꯤ ꯇꯥꯟꯊꯥ꯫ ꯇꯥꯏꯕꯪꯒꯤ ꯈꯣꯡꯂꯩꯗ ꯊꯧꯗꯥꯡꯅ ꯈꯪꯍꯜꯂꯤ ꯃꯇꯝꯅ ꯑꯁꯦꯡꯕ ꯂꯟꯅꯤ꯫ ꯁꯛ ꯊꯤꯒꯦꯔꯥ ꯁꯛ ꯐꯖꯒꯦꯔꯥ ꯐꯖꯕꯅꯤ ꯃꯤꯡꯁꯦꯜꯗꯕꯨ ꯌꯦꯡꯂꯕꯗꯤ ꯃꯇꯝꯅ ꯐꯔꯤꯉꯩ ꯋꯥꯈꯜꯅ ꯆꯥꯎꯔꯤꯉꯩ ꯈꯪꯗꯕꯅꯤ ꯑꯋꯥꯕꯒꯤ ꯃꯃꯜ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯩꯗ ꯁꯤꯡꯕꯥꯔꯣꯜ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ꯫ ꯁꯤꯖꯟꯅꯕꯕꯨ ꯍꯩꯔꯕꯗꯤ ꯋꯥꯈꯜꯕꯨ ꯆꯦꯠꯂꯕꯗꯤ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯂꯝꯕꯤ꯫ ꯊꯧꯗꯥꯡꯅ ꯃꯔꯨꯅꯤ ꯂꯥꯏꯕꯛꯅ ꯀꯩꯔꯥꯛꯅꯤ ꯃꯇꯝꯅ ꯑꯁꯦꯡꯕ ꯍꯤꯗꯥꯛꯅꯤ꯫ ꯃꯇꯝꯒꯤ ꯍꯤꯗꯥꯛꯅ ꯃꯌꯣꯜꯕꯨ ꯆꯣꯡꯂꯕꯗꯤ ꯄꯨꯟꯁꯤꯗ ꯐꯪꯕꯅꯤ ꯃꯤꯡꯆꯠ꯫ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯊꯤꯕꯤꯌꯨ ꯃꯔꯨꯞꯂꯣꯏ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯩꯗ ꯋꯥꯠꯇꯅ꯫ ꯂꯣꯏꯖꯔꯦ꯫